Ahanba Maktada, Matamgi Manipuri Wari channel asibu tabiriba khwai pumnamakpu channel asigi maikaidagi adongi marup Pika Angom na taramna okpaga loinana ikokno na khurumjari ngasi muk puduna lakjari marup singidamakta anauba tangkak naiba wari laikhidrabi patigi mayekta Nungshiba-dagi Nungshibida. Adubu nungaigadrane ita khangde marup na phanaba khar sinbiyu Principal Dorena magi marup ke sorna hairakliबadu karam toksige haiduna sor sangna hondoi Doren gi mataududa ke sorna amu hairai maru aigi ichase marup ki icha natabra piklingai digi hongna magi apamba thungalaga ta lakpani mana hujo engonda nganglibase marup ki college da tambasini piklingai digi school su hongdana 12 phawba wa amata ngangnadana nupagi pirol setlaga adumak chatliban mafam sida auba minasu nupane adum khanaribani kari torobanu khangde sida tamne haiduna sikhang khangduna leiribasini marupna amuktadi yahanbiu kadauke Doren munna wakal tawraga harai marup kona khangnaraklaga mado sopnarakanida kesorna made ada chasi yadre hairabasu yaba kawba leite marupna yanaba amuktu sinbiyu hostel su sida lejarasano ai marupta khong pairaga hajeri marupna amuktadi yahanbiyu asumna keso Dorenda hairap khurumi Dorena aduna tawgonu marup kaino marupna tawbiribasibo marup ki isasu aigi isani aina phanaba silaga loiredana adumna tawmse se marup adumna tawgonu Kesor haraungna Dorenda koli Dorena ado marupo ada kayang kuina leibagi warino sum laikradoiro Kesorna marup iramdamne haidana sida lengdana leige habasu upai leitedo thabaksina matam khara sangna kuina leige harabasu phangdene marup adubo aina ne tana chatoise marup ki nakta isase ne tana lehori khanjabeginiko Doren mathadi sai adubu yabada tare college ki section su phanayamna hojilabani mathangi numit nini humni sida hostel da thilakpada yanare Kesor su mayumda harau halai thoina papa kamai torage yaraklabro Kesorna hayengla hangsila ama nangsu chatnaba torose Thoi harauna mapa Kesor bu konsili Yes papa love you Yare nang mamadi kichanda ado papa mo principal do papa gi nungshiba marup ni best friend ne haidaine adugira harau yaraklida Isa tombia Os Isa thoiba hayuba papa na nungsina kawbane kaisu kaidina nange uncle do harau yarakpanate papa na haminbadagi yarakpane adu orasu chapmanai keno yare mama koro thoi kitchen da changduna mama Purnima da mapa lakle haiduna tammi Purnima su magi mapuroiba Kesor lakle haibaduda chakumdagi prap tholaktuna hangi kari hainaraklage Kesorna yanaba hainarame adubu mama ai matha yamna sa masige angangna khallibasi moi baba mana thopu tawrasanu pikta pikliba angang sunate pikta pikliba angang oidabadugini ne aina wari base manupi ne haibase kanamta na khangbusnate Dorena ne kupna maina sena janida hoi nangsu panglai de laithokanu ko laithopagi wanati haujipu karino aikoina haidoisibo khangdrene mama pare ising glass amta puthoro asumna mathangi numittu thoigi awat apa lairuraga mathangi numita chatnaba sem sari pirol pumnamak hapchillaga Kesor amadi Purnimana thoichabu Dorengi manakta thilakle Dorengi nupi thambalsu thoicha kanano haiba khangi ataidi kanamtana khanglamde Purnimana thambaldagi chahi kara halli aduna iche kawi Purnimana
Thamba, nangna nachagumna khallaga kupna yengsinbiyuko. Khoi iche. Se, sine magi walakpadane sijinabiyu. Maru oibadudi adum tharake. Wari watai ngak sanaraba matungda chatlamdaida Purnimana machabu manam nambi Purnimana. Yengo he, nangi antiga uncle gan haibade illuko. Thoina. Hoi. Ado mama, sel do sachat thajala uko. Natradi sida hangpamju leiteba. Hoi, watlinga da haira uko. Ngausinaganuko. Nang nasase, nupine haibase kaubu yadeko thoi. Nisaga zaba yadeko. Hoi ba mama. Asumna Purnima amadi Kesor, machabu thanamlaga chatkre. Thoichana leiriba kaatu mathandani. Thambaldi thoichabu paunungda nungsijai. Thoichana kaaduda magi pochai loisilaga leibadu yenglaga thambalna harai. Masak nungsiriba tahurisi yengune. Dorena. Yare, nangi amuk khatchanbido tauranu. Thoi, potharo ko. Hoi uncle. Dorena. Hayengdagi class odum yauba horoko. Hoi uncle. Asumna Dorelga Thambalgasu kaadudagi thokre. Thoichana leiriba kaadu awat apa amata leite. Atopa roomda lainariba singdudi pangleida leibani. Irondagi kaidagi lainadabasu yamna yawi. Thoigidi awatpa amata leite. Hostel da lainariba singdu ayamana sel tumpaiba machamasu ngangtane. College kanaraba matam oirabanina hena su cheksinba oidre. Thambalga Kesorga su college da lei. Room ahangbu su amata leitre. Thoina. As. Hayengi dress kaido iron tarong kroine. Asi haraga thoicha upudagi dress to logthoklaga hui khongduna stita e. Thangnaba room dana nupa moy ani leibadu wari sanari. Thomas na. Asom se miga leita jalo. Jeff na. Leiba male. Kanano yung silo. Ani do hongnaraga thoigi ka tamna lai aduga thongdo thilli. Thoina. Kanano sinomo. Sauna thoicha hagotlaga thongdo hangi. Masak matau nungthiba nungsiba. Hek ubada chathokningba manba masaktuga hapendu maga atenba masamduga ubada Jeff ka Thomas kadi maya ka aduna yenglaga lei. Thoina. Oi, kaino? Noi anina tawrida. Thoichagi wahaiduda Jeff ka Thomas ka kangprek khangi. Thomas na. Sida leibro. Thoina. Hoi. Ngasidagi leibane. Jeff na. Kaino, nupisu ayaba pirabo. Nupisu tamlabo college bo. Thomas na. Sakta natine khonjel so amom ni pura. Thoina. Oi, ay nupane. Ay nupine di kanana hainoida. Thomas na. Asing may nuparo. Natradi nupiro. Asi haraga thoichana magi kagi thongdo gam laungna lonjenki. Ani dusu khangprek khangi aduga mamai ani do onsina duna yengnei. Thomas mamito noiraga harai. Ush, mangdi natiko. Jeff na. Taibang. Thomas na. Mang ne haba. Jeff na. As kay kupazano jigidude. Thomas na. Oh, asengbagi. Asumna son duna anidu mogi kada changlai aduga mangaga lei. Somdana lembina. Nang ngangna basidiba ay yamna hinaroi doriko nang ko thaninna ay di tamningde harisini masigi college se suktam ektamningde ay tammo ngarang na handa natro ming chaluridubo ha adu arasu talle habne haima sales bu uda wada panbro basanna kadawnare lembina ho college salu yadre tamlaroi atopadane ming chaloi basanna hai kaida tamga habno kaidawra bahana gisina thaninna
ꯑꯩꯅ ꯅꯨꯄꯥ ꯈꯛꯇꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯅ ꯅꯨꯄꯤ ꯌꯥꯎꯕꯁꯤꯗ ꯇꯝꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯑꯈꯠꯄꯤꯁꯤꯡꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯂꯦꯝꯕꯤꯅ इस येंगुने हे मसिबो माना तमगेना तमलुरिबनेबा हो अदुदिने इमानबसिंग तममेना तौरुबा नुपीसिंगदो याम हाइनेदे पाबो अय अतोपदा मिंग चनबिरो अय मोगी सिदा याम तमनिंद्रेबा बसन्ना नंगना पामिना कदाइदा ABC दने नुपादंग तमबदो लेम्बिना इमाई पेमा करी लाइनबु सारकपनो खंगदेने बसन्ना ए अदुदि लापिदा यानी पाबुंग हॉस्टल दा लेगे हय हौजिकति मतमसु यामना हौजिल्ले याकिद्राने यानी पाबुंग यानबा हाइनो लेम्बिना हय नंगबु निंथौ मचारो हा नंगना लोइना सिल्लोने ओ सिनगे अइदिने हेक्ता मंद्रबा कैदोगे यंग थोइबा बसन लेम्बीदा ओनसिंदुना हाइरई यारे माना अपाम्बदो तमलसन अई यानबा ngangnaragi थानिल ngangbा याबा ngangnamlaga मागी कादा चंख्रे लेम्बीदी मचागी मतौदुदा तफुम खंगदना फमलगा उंगदुना लेहवी बसन्ना लेम्बी बाबा अईगी इचासिगी चक्रिसिदी खांगबा ngamदौबु कना असु लैत बसन नोक्तुना इसा असिबु कयाम फत्रगेने ममा मपा अखोइना ngamni हाइदुना केजरिबनी हयेंग अखोइना लेत्रबा मतमदा कनादा केहौगनी मनिंग थुंगजसन अपाम तौसन अदुबुने अफाबा मतिक चाबा मी अमा ओइनबदी सेमसिको अदो बाबा इबुंगो चौबगी सेल थारओ हाइबदुदी कमाइना तौख्रगे अदुसु थाबा चटकदमनिने अइसे थोइबगी मिंगसे हाना चलुरगे बसन की मचा मिचा नाइदब मतौदुदा लेम्बी ममितेगी मपी चिंथरक्तुना कप्पी बसन्ना इहे अमु कपलनुने नंबो थोइबना मु उक्रनिने बाबा अई हई मई सेमौरा सेमो मपालदगी बसन की ममा असोनबिदु खाओ अमा यालगा चंगलई इबेमलना हय लेम्बी ताद्रने नोइबो इसिंग गिलास अमत पुरो है बसन मपान ममाना ngangbado taraduna लेम्बीदा हारई इमा हाला अमाले लेम्बी इसिंग ग्लास अमा हैरगा प्रप्रप थोगलई अदुगा इबेमल दपी इबेमल लेम्बीदेगी इसिंग ग्लास तो लौदुना थई अदुगा हारई साक्रे करीनो खुसा लक्सा सिबो हनुबी अखोइदि सीबा तारेने लेम्बी इबेमल की खाउदो हंगदोक्तुना येंगी इबेमलना अय येंद्रसु कोक पुसिनख्रोने हिंजांग नापी ngakतनीने करीनो अमुक येंगदना लैने लेम्बी इबेमल की मतौदो हानागी हाना अदुम तौरगा लाक्लबनिना करीमता खंजदे खाउदो इमुंगदो पुसिलगा थम्मी इबेमल अमुक लौरई आय थानिल ताब्रने नंबो हनुबीने हाइजबगी वानी खोंजेलदी याख्रबा खरगा इसौ लांगलगा लेरंबा थानिल मचुंग लाक्तुना फमुंगदगी फुक हगोलई अदुगा थोगलई लेम्बी सुप्रप्रप थोगलई थानिल चंगसिलक्तुना इबेमल की तुंगदा लेपी अदुगा हारई कइनो हनुबिया तपना इने कौबो याद्रो इबेमलना हाय महा चंदन लाबा नंगी अमुक कौबोदा खुमब्रो हा खुमक्त्रदि हंजन कदौ कौरिनो हाय मिनाई मचा थबक तौसे लाओ हाइबदो खंगलदना हाय लाओ योंपाकसे पाइरओ ngamdre ngamdre nang adum to kai kandabada haipa bigini gi macha masibo kari laina sarakpanune थानिल सु मचिन कुंबा लेप्ते नपा लाइन सारे नोई नपा गी लाइन सारे इबेमल लाम दना थानिन द पुरई थानिन जो सुम चथोई अनि दो मचिन द ngangnabsu लेप्ते लेम्बी सु चंगचिन दना खामी थोइबा से यारेमी नचिन दो खुमलनो हाइबनी ने नंबो थानिन ना
Masih hanubise hanam telefalo. Ai, warak taba macha. Nang na hatlaga ipelani ne he. Kanagi ibu lawbono khangde ne mase. Thanil na. O nangi ilawri ne jut chadri se khanglabo. Kari kanagi ba ha kanagi ino ba. I marik amata su yaudi ne khangledana. Ibemal gi wahai juda lembisu kon kalap na kumlai. Ima. Ibemal lembida harap yenglaga leithokduna leiki. Mapanda ngangnaribadu basansu taraduna praprap chenthorei aduga Thanilda harai. Basanna. Thoiba imungda chango. Thanil machindo paithoklaga imungda changki. Thanil na changkibaga Basanna Ibemalda amuk harai. Basanna. Ima, nangsu gyan onthokna tamankhidre. Angangsiga chap hek manai. Ai, yare. Ada mora. Nang amasu ngangakano. Ai taningde. Ai taningde ko. Tanjaduda Basan gi phone do khinglei. Ngangnaribadu chap leplaga Basan phone do lokthokduna yengi. Masa nupa nganbagi oirambaduda phone do paikhatlaga. Ibungo choba. Nganbana. Pabo, pobokti. Leye, pailake. Ima, achobune, se. Asi haraga Basan phone do Ibemal da pi. Ibemal sumasu nupa ahne habaduda sauramba pumba mangkre. Basan gi makutagi phone do loraga yamna nungsiba khonjel da harai. Sanamatum nang bunabro. Na diye bobokti. Bobok su na de da masu yamna kallida. Bobok na bayati ko. Naraso ina halaga layeng nagalore. Hoine. Ado bobo ki khonjel taningdana torokpane ngak lerga amuk toroke. Ai thamagi ko bobo. Hoi, thammo. Nganbana line kakkibaga Ibemal na phone do Basandabi aduga harai. Nungsida ko isu sanase. Lembi nungaitana yenglaga imungda changki. Lembi gi matautuda Basan su nungaramde. Basan mamada onsinduna harai. Ima, nasusingsibu imagi mita chap manaba miyeng yengba sungong maroidro. Ai, ngamde. Isu sanadagi hena nungsiba leite. Ama siti ne, bigini ne he, bigini. Imung tumnaba pupu masani. Masa ase, sung hek uningde. O, imana uningdribuna suse, adama hitambagi hostel da thamkrage. Imung sisu karane chiknaba. Thamkro. Wai sanglabani. Thamkro. Basan wa makata adana imungda tumina changlei. Ibemal di paithokduna lehori. Mathangi numitni thoi dress loisilaga class yawa thoklei. Jeff ka Thomas ka ju thoina room dagi thokhibaga matung inarei aduga wari saba hojeli. Jeff na ming kari kauge subject na kari lawbuno tinase. Thoina Science lawe. Ming di Thoi. Thomas na. Nupa na Thoi kauba. Nupa di Thoi kaubu yadro. Yai. Kaiti. Aigi na Thomas. Maigi na Jeff. Thoi na. Noi di kari lauge. Jeff na. Ai koi da arts ne. Thoi na. Adu ni manadre ne ko. Thomas na. Ado. Room di thangnabani tinase. Thoina. Yai. Adu di chatluro. Ai principal ka da amukta changlamkige. Jeff na. Hoi. Thoi principal gi ka da changlaktuna magi sangpang classroom hangi aduga mafam duda laktuna class yauki. Thoi lairik su yamna hei. Takliba singdu pungning changna tai. Nupa kharadi Thoi gi phajabada cheptha yengnaduna ngangnari. Nupini nupani yetnari. Nupagi college tamlabanina nupa soidana oiramgani khanba tabani. Adubu saktuna di yadre nupi dawna machin mamai loina pikna nungshiba phawi. Asumna class matam loiraduna room da changlai. Yorapaga dress hongtoklingaida thongda thilai. Thoina. Kanano? Thomas na. Aine Thoi. Thoina.
Us, kay lerage. Thomas na. Sum koirakpane, thong hango. Thoi na. As, class yaurubagine ay yam wari. Kono koiro. Thomas na. Kukakti. Thoi na. Saunu ko bay. Ay yam na wato bane ba. Thomas na. Saude. Thomas magi kada changkre. Thoi shu piron hongdoklaba matungda famungda sallaga hipli. Somdana Thomas na yamna thuna magi room da changlakpaduda Jeff na hanglai. Changlaktrabo. Pothagi wari thongulun silagale. Kukakti. Adune aina so harambane. Thoi nupi ki konjal manjarabasu nganglakpada kondadi nupadongna tawi. Kharak kengbu mali. Ngaklaraba matungda thoigi roomda Dorenga thambal kasu lai. Dorena. Thoi, mi ama leinabagi kanna hek hajilame. Ka sisu si khakta ngaire hanglise. Karam tawsige. Nangdi akhoi punna leirasiro. Thoi ngak wakal kalaga kumlai. Yani, Uncle hoigisu lam pikpanina nungairon. Sida sum leirage. Thambal na. Adubu nangbu yagadrane. Yana bo honarage anti. Dorena. Oh, fare. Hayeng natraga hangsito lakani mido. Nangsu awat apa lerade harau ko. Hoy uncle. Doren ga thambal ga su room dudagi thokre makoi thokraba matung thoi mathanta murum sonduna lehawi. Masigi matai manau ani sisuba afaba sabagi wani. Afaba miti natteba. Aise nupi na haba khangineba. Aduga nupa topa amaga layu kaina hariba makokse. Yengune. Ahen basendi pamanina tawrinine dubudi. Oida aisu ngamnaba leiraga lore keno. Sidana nupa sabase wang chawba khara manayena tambibe wani. Ada de ngondagi wang chawba ngakta. Usitteba duna. Sidana phayena tawbe wani ba. Aisu ngamnaba leiba tabnine. Thanil su mingchanduna hostel da changnaba losilaga tholakle. Ibemal su mangol da phamlaga lei. Lembina. Thoiba, bubok da chatlukige haraga khuramlamo. Mabulairo, suku khuramo. Heima, nangse ngangnabase othongna wadori da ko. Basana. Thoiba, laone thenglene. Asi haina Thanil pugadaba potchai singdu basana gari da hapjeli. Thanil khonjan kantakna ibemal da harai. Ai, Hanubiya. Thinubi chalukige nathanda khanahoro namiga asi haraga Thanil getlom da thokre ibemal de Thanil gi wahidu da sehoi ai napaya megi macha badamas ke angang taunariba mawong duda lembi nungai tane imung da sangkre asumna Thanil hostel da thilakle room du da leinaba silam laga mi loina thokre Thanil tang ka du da lehore magi phamung oigadoriba aduda phamlaga lei thoidi mi anoba lakpaduda tandana mapanda kochachatlubani masu warakladuna room da amuk changlai Thanil su ka duda koilei duna yengi Thanil na mi ama lei hariduna kana kodai du chakhrjanun ngaki matung da thoi ka duda tapna changlai Thanil na kanano nupagi ka da sanglai du kaigino Thoi na kaino ai nupa ne aigi room ne se Thanil ngakna thoi da yenglaga ha nupa ro hoi mane ase haraga thoi baroom da changki Thanil makok tu goro hotli aduga machin da murum soli nupi haina dena chela aga nupi mandu hommo magalemna dorin tawruse nammai mat thoi su barum da murum solaga lei wang chawo manaba thirakpane American manba amasu sida leiramene as aidi uchi oleba pele dawdiba Thanil magi mapi marol singda lusili ngak leibaga thoi su barum dagi tholai Thanil wa amata ngangdana magi topam thokpuda tawi thoi su wa amata ngangde magi topam thokpuda tawraga lei thariba phamung dusu mai onsinei
Thôi wakalda khalli. Onthokna haineroidorida. Karino tawrisibo. Thaninsu wakalda khalli. Walang pakna ngangdaba maline. Aisu ngangwat. Thanin manung yamna kanba nupani thoisu sakri kalli. Ngaki matungda Jeff ka Thomas kana thongdo hairap ilai. Thomas na, bye. Thoi na, aw, chango. Jeff na, anauba malaki na khangnaruge na changlai ine. Thomas na thaninda onsinduna, bye. Kariming kauge. Thanin na, thanin kawe. Bye nangidi. Thomas na, magi na Jeff, ay na Thomas. Thanin na, o kari subject loba. Jeff na, akoy ni di arts ne, bye di. Thanin na, mana drebu, ay di science ne. Thomas na, o adu di bye toy ga mana rene. Noy ni di nunga rene, punno sulemina ba. Thanin thoi da hairap yengi, thoi su thanin da hairap yeng lai, aduga thoksa da na hairai. Noy ni sumane idudi. Oi, kari subject lorino. Thoi gi kuang du da thanin wakal da soli. Bo long thajil adiba. Khukking laking di. Sak mak ne homo hek man kai. Thoi na. Khumde ne. Thanin phuk hagot laga hairai. Ay bathroom dang du janglukige. Asi hairam laga thanin hanna yenglamdana bathroom da jangkre. Thomas ka Jeff ka di yenglaga lehawi. Thoi di machindo tumthok laga thanin na chatkibadu yamna usittana yengi. Thomas na, as noy ni di roommate oibadana chap hek chanai he. Thoi na, kaiba. Thomas na, sum wari boba. Jeff na, adudi ako su thok lage. Lairu pa horo ko. Thoi na, hoi bai. Ani do thoki baga thoi su lairik ama phaktok tu na paraga lei. Thanin su lairik ama sum parambadagi mapanda thokre. Pung din nipal tarakle, chak chabagi matam oirakle. Thanin di changlaktri. Matang asida wari asibu losinjari. Ngasigi oinadi marupsingdagi kainanaba yatang lungzari.